Chingda Chathaba search operation ga Tampakda Chathaba search operation ga Khennaba khara leibana Fazinduna Thamliba Singh Thibada Matam khara hena changbani haina Chief Minister Yumnam Khemchana Phongdokhrei ngasi Makhan Khulda hangba relief camp ta chatuna mafamada leiriba IDP Singh na thingnariba khudong chadaba kayagi matangda wari sanakhibagi khongchat amada wafam ase Chief Minister Yumnam Khemchana Phongdokhibani khongchat adugi sarugama oina Chief Minister Yumnam Khemchana IDP Singh ga wari sanaduna makoina thingnariba khudong chadaba singhi matangda Khanaki amati relief camp aduda hozik oiriba fibam gi matangda kupna yengsanki khongchat aduga mari leinana Chief Minister Yumnam Khemchana hai lengakna hozik lamdam asigi tongan ba mafamda lepalaitana thiba humbagi thabak chathari mamangda angang ani thiba khangkidabagi wathok leiki adubu hozik thodok aduda chenaba oiramgani haina chingnaba myoi mari fagat pangamle Matau asigumna hozik thiba khangna leiriba sing soidana fangani haibagi achet pathazaba lei haina su Chief Minister Yumnam Khemchana makhatana phongdokhi Chief Minister gi khongchet aduda Deputy Chief Minister Losi Dikho Tamai AC gi MLA Awangbo Nyumai Fungyar AC gi MLA Leisio Kaising Tamenglong AC gi MLA Janghemlung Panmai Ukrul AC gi MLA Rammuiba Karong AC gi MLA J Kumosa Chingai AC gi MLA Khashim Vasum amadi Sekmai AC gi MLA Haikam Dingosu Sarugyakhi Chingna mi mari amdi phare dana ko investigation apun chatani and khoi loina khangi dungai mamang da angang ani ki ter bodi phangi da suli so am kanda du su series of operation to the thi kani search to ko to na pan thi ko everyday ado soi da pa kani mi thajo samane mayamgi khaliba sentiment kuisu samana na pawi singya chokolamda thibaisi delhi da operation to gati amana mana da matam khasan